आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau मुख्यमंत्री युमनाम खेमचाना हाइरी साउखत थौरांगी थबक सिंगा उमंग अमदि लौफम सिंग ngak shenduna thambagi thabakka thong manana paikhatkani security force na Kangpokpi jila dagi nomai 19 yauna khuchu khulai kya marum phagatlei amasung प्रधान मंत्री नरेंद्र मोदी ना हाइरी भारत असि मालेमगी शक्ति लेरेबा लेबाक अमा ओइरकनबगी माइकैदा लेप्तना संगशिलकली मुख्यमंत्री युमनाम खेमचाना हाइरी साउखत थौरांगी थबक सिंग अमसुंग उमंग अमदि लौफम सिंग ngak shenduna thambagi thabak thong manana paikhatkani मुख्यमंत्री ने थादोरक वारोल अमदा हाई मणिपुरदा लम सिजनबगी मोंग मतौसिंगदा अहोंगो पुरकनबगी मतंगदा इम्फाल लेबा महाके सेक्रेटेरिएट लैंड रिसोर्सेस डिपार्टमेंट की मकोक थोंबो ऑफिशियल सिंग उनदुना हिरमसगी मतंगदा हन्नी यंगसिनबगी मिपुम अमा पांगथोखरे साउखत थौरांगी थबक सिंगसु पाइखतबा यादे अदमोइनमक उमंगी लम अमसुंग लौ सिंगु तौनरिबो मफम सिंग ngak shenduna thamba हाइबसिसु तंगाई फदे मरमदुना लम सिजनबगी मतंगना मियेंग सानबा थौसिल थौरांग अमा पाइखत पाइबसि तौद्रबा याद्रबा यामनमक तंगाई फदबा अमनी मुख्यमंत्री युमनाम खेमचाना सभापति ओइदुना पांगतोखिबा हाई लेवल टास्क फोर्स की मिफमना राज्यसिदा सिजनबा कोननबा येरुम मिट nga shangom amasung atai mari lenaba pothoksin marang kaina puthoknaba amasung manipur gi wangmada thadokpa ngamnabagi matangda khanakre khongthang asi donor gi regional development initiative ki makhada pahit kadabani veterinary and animal husbandry vibhag ki makok thongba official singa sunaduna SASCI scheme chanahanbagi matangda su hanne yangshin ki उनाबदुदा राज्यसिदा विभाग असिना पीरिबा सर्विसिंग हेना फगत हनबा येन nganu अमसुंग ओकना सिंगबा लोइबगी फिवम फगत हनुना राज्यसिगा सेल थुंगी फिवम फगत हनबदा मतेंग पांगना वाफम सिंगसु खनकी इंटरनेशनल ओलंपिक डे लिसिंगनी कुंतर कुमारी लेना मुख्यमंत्री युमनाम खेमचाना याइफ पाउजल पिरकली वारोलमदा मुख्यमंत्री ना हाई कुमसी सही की पालन निमित असिगी हिरम नाहक नमसी तौबा ngamgani हाइबसिना अखोइगी इसादा लेरंबा चिंगनबसिंग कोहंदुना शाना खोनबा मसुंग साजल तौदुना इसाना इसाबु थाजबा हेंगत हनबा ngamlagani अखोइना साना खोनबगी हैथोइ सिंगथोइबसिंग योखतुना हेना मसेक मंगाल थोहलसी मरुप मपांग ओइबगी वाखलोन अमसुंग अमना अमबु इकाई खुमनबगी वाखलोनसु हेना फाहुनबा ओइरसनु हाइरी Security force na Kangpokpi jila dagi nomai 19 yauna khuchu khulai kya marum phagatle Kangpokpi jila gi manung chanalaiba lailon wifi lailon munlui molhoi p molding lailol khunau amasung akoiba mafam singda Manipur police CRPF RAF Cobra amasung lanmi ki apunba kangbo amana operation chathabada khuchu khulai singadu phagatkhibani Raja police ki control room na thadorok pachero lamada hai numit nini chumna chathagiba operation aduda AK-47 rifle ani M4 carbine ama SLR ani SKS rifle ama improvised sniper 303 rifle ama SBL rifle taramathoi noimaru singamasung I pau phaunanaba equipment sing phagatlei amaramda kangnaba pau singda yumpham moiduna miyamdagi namduna sel khaiba amasung aina yadaba thabak singda chanaba miyoi sing phagatpasu leptri Security force na Thobal Bazar dagi KCP MFL gi mi ani fare makhoi miyam dagi namduna sel khaiba chanaba mi singni hairi Khuman lampak ki ISBT manak dagi ngarang security force na RPF PLA gi mi ama fare hari pawgi marak tha na ten break ama Aidi phange Aisu phange O aisu phange Kainu aidi phangdri phangdriba phangdri Karina phangdribo noina phangi haido koina phange aidine SIR gi enumeration form nei o adu oire enumeration form di aisu phangi na ha Special intensive revision gi enumeration form phangdrabadi ngasimak adom gi BLO ga tanabiyu natraga 1950 da call tawbiyu District Help Desk tasu tanabiba yagani ECI net haiba mobile app sijanaraga form download tawbiyu natraga BLO ga wari sananaba call book tawbasu yagani BLO da form pisin drabadi draft voter list da ming yaurakloi June gi tarik 19 phawbagi manungda soidana form pisin biyu I am in Paujen Jeriba Chief Electoral Officer Manipur
Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patients singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS tatanabiyo tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na hairi Bharat asi sel thungilamda khongjal yangna sakhulaktuna malemgi sakti leireba lebak ama oiraknabagi maikei da leptana sangshilakli New Delhi da pangthokpa thorum amada wa ngangmada Pradhan Mantri na hai leibak ki oiba wafamna pumnamakta mang thana honagadabani haibu wakhalonda haukiba sahi 12 asida kanna honarakpagi mahina phibamasi oirakpa ngamlibani mahakna hai भारत जो कर रहा है वो आने वाले 1000 वर्ष का फ्यूचर लिखने वाला है और यही दुनिया के लिए सबसे बड़ी भारत की गारंटी है भारत फास्ट ग्रोइंग इकोनॉमी भी है एक क्रेडिबल इकोनॉमी भी है FIFA World Cup lisingani kuntaru kinga seyu angan bada sanakyo match samada France na Iraq pu panjin ahum sinora thoikre ayuk pung manga makhai dagi Norway amasung Senegal gi marakta sanaba match da hauzik hakki mamang phawbada Norway na panjin ahum ani da mangjil thari ngase ayuk pung nipan makhai da Jordan amasung Algeria sanagani aduga numidang pung tara makhai da na Portugal ga Uzbekistan ga sanagani ngarang sanakiba matching da Argentina na Austria bu panjin ani sinoda amasung Egypt na New Zealand bu panjin ahum amada thoiki Uruguay amasung Cabo Verde'ga sanaba match samadana panjin ani ani chanaduna draw satki Uttar Pradesh ki Lucknow da laiba Aliganj area da thokiba mai sakpagi thodok amada ya ayamba mahiroi sing oiba punna mioi 15 sire mahiroi 3 na sokli ngasi phongo pauche singi maroyo pauche ngam haujik Ngangbam Amukhomba leire Amukhomba Thagachari Kiran Jiri Lambida Lambi Thinglam tak thoklaga gari sing chathan khre Cobra yauna combined forces chathagibo operation da nongmai kapna khre singna mafam kosil ka thamkhre tawhodaba thabak sing phukalaga thangje suti ohelagani haina Mukhyamantri Imnam Khemchana phongdogi wafam nangasi phongba pauche singi maroi pausing wari Saka Express Manipuri da Jiri Lambida Lambi Thinglam tak thoklaga gari sing chathan khre Kaithel Manbi police ki osi sindrokta bari driver sing Khongjang changchil kaduru hai pau ahan headline tawduna phongli pau si sanali baktana NIS thinglamba singa security force ka mungna khre khongjang loi ahum sokle kotuna lakthokiba matam kakto blockade handokre haina ani soba headline tawduna phongli pau si pauche yamada maroi pawina phongnari naharugi thodang da irang asina angang singi chayol ahum summer vacation thaga da badu chayol amada tensile department singi pending lehuri ba thabak sing loisin baga Hanagum Thangja Suti Thagani Hana, Mukhyamantri na Phongto Wafam Anisoba Headline to Phongli. Angang Singbo Mama Londa, Larik Tambiragadi, Kang Batugani, Chief Minister Haba Pawasi, Pongna Panda, Anisoba Headline to Phongli. Pajin Kiba ATG members in Tadonova Governor Taksin Crack, Kongjang Changshin Crab Pau, People's Chronicle da Ahan Headline to Phongli. Huel and Pauda, Cobra Yauna, Combined Force na, Lailon Wi-Fi Amasung Kul Krada, Numit Humni, Opsopna, Operation Chatabada, Kutongna Crack. Single amasung double variant jauna namai nifu recover tawre haiba pawasi maroi pawina phongli NEP lisingani kun ningthina thabak to onthokna ba punna hona minasi haina Mukhyamantri na phongdo ke wafam Manipur melda ahan headline tawri Shanghai Express English ta sarkar gi karmachari singna march ke je lip logna khongjang changchin kre haiba paw maroi pawina phongli Hill Hornbill Express ta Senapati da SSC Examinations Center thambina ba Senapati Dishina SSC gi Regional Director da se ikre haina ahan headline tawri Ganphu Melda Joint Security Operation da Kampo Bijila dagi yamda ba khuju khulai sing phagat kre haina ani soba headline tawri Tamilung Times da Thadoi Yumnamna Miss Universe Manipur title law kre haina ani soba headline tawri Kiran Thagachari Amukhomba aroibada maroyo pau amuhanna Mukhyamantri Yumnam Khemchana hairi Saukhat Thorangi Thabak Singa Umangama di Laupam Singak Sinduna Thambagi Thabaka Thong Manana Paikit Kani Security Force na Kangpopu Jila dagi Nomai Tara Nipan Yauna Khusu Khulai Kyamarum Phaгаtle Amasung Pradhan Mantri Narendra Modi na hairi Bharat asi malemgi sakti lerebulebak ama oiraknabagi maikei da leptana sangshilakli
पाउ लोइजरी।